mayambu ahanba magtada kanlalay punguri channel ke maikaidagi bisok khairakpan mataram noksari ngasi soigi subscribers singna thabirakpa aseng mathoki bawari ma mayamgi maphamda khudol tamjarage haituna pudurun laksari wari asi lithok sarapa matamda sokiba langkiba kaya yarubasu mayamna nungsibiduna ngakpiu haituna hajari aduga amana channel asibo mapung phanba matamda saruk yabi boina adomadamna like amadi subscribe share tobiramu haituna hajari adudi wari si hauna pataujaraki wari asi ngasidagina sahi animaki mamangda asengba thokiba wari makakni matamado khaluba matamda sasi soy lauba masu phawribani aikoigi suma matol thangba sarukta lairiba pokhi asi hoji maksu aidi sasi sangluba matamda isada karigumba amadi adum phawribani matamado aisu class 12 karakpa matamda school chalingai matamni matamado yamna sunungsi aduga amuksu matamaduda thokriba thokdok singdo amuka hena khanjelaga hojiksu kiba amadi adum phawribani baba si aikuki ihe ising tamna bhotna bada gari thoraga paisa tandana yamna kan hotnaribani pupusu laikai gi pala satlaga madudagi phanglapa paisa duna aikudasu khara pibiduna masu singsi yamna luna sana tawraga hingminarakpa imung amakhani mamasu phisalon sa tawraga paisa su talibani masiki sumathakta aikuisu imung manungi thabak singsi aikuisu pangba yaba mating panglaga mamagi mating panglibani asumna aikuisu nongmagi asum sakhiwana class 12 thakadaba matamsu kuiraktre aikuidi boarding da leiba matamsi imanabi singsu boarding da loina sangnakre adubo aidi boarding da leibasi mi yamna tilabadi leirik papam khangde haiduna yumda adamak leiraga 12 se thana batokhi matamduda aigi khataba ipawno paasi class 5 tambada ngairi masigi matamasi yamna ngawpa matamni aikoigi yumthang nariba inama asi mahaki masano pasidi satpa kaba hairakpa yamna nungsiba matam ama oi matam asida aigi ipawno pasika mahaki masano pasika yamna toinasu sanarami masaksu nungsibana angang asi asuki matik yamna nungsirami inama asisu aikoigi yumda matam ayambada adamak lai inama sigi masano pasisu aikoi imanasu yamna luna tawjaba angang amakhakni baba hoinasu yamna luna tawjaribani aikoi kakta sunatana atopada laiminariba yumlon kaironaba miyosingnasu angang asi asuki matik yamna luna tawi asumna nongmadi aina school halaklaba matungda mamada aina asum haiki ima oja singnasu pre council gi exam gi thanabgidamakta tuition free singlo haituna aikoida haiba horakle paisa singado matau karamna toksa haibano aiki wafam asida mamana masumna khumi ibema tawtaba yadaba thabakni adubo aigi khutadi lupa sama sikakta natana atopa mata leiti napa halaktradi paisa singasi aidi puthopa ngamgadaba mandi napa halaklaga tawrasiko mamagi wafam asida isu hoi haituna yaki asumna baba halakpa ngaiki baba halaklaba matungda numida se pungta tare baba su ngasidi ngantan halakhi nahan khaidi athengba matamde hek tabanina numidang ki pung 8-9 adugi matam phawba leibani adubu ngasidi hana lakpa matamdagi kharangang khatna yumda halakhi baba halaklaba matungda imanasu baba da sumna haiki tabra moiba nasanu PSC pre council exam ki thagi phi singlo haiduna oja singna hairai haiduna aingonda ngasai haiki bani aidi paisa so amata leiti moiba da paisa ka leibro baba nasu ima ki wafam ado taraba matungda asumda kumlakhi paisa si ngasigiti yamna talaktre adubo sengdabadi yadabanina kadai dagino thiraga sengba tabani ibema kadangwai sengo haibano nakhoi ojado baba sengbagi wabudi hayingbak singlasu aida aduda baba hoina silagadi nongninni mukson tharasu kaisu akaiba leiti aiki pakhumasi taraba matungda baba namu asumna khummi pharese madusu tawdaba yadrabani adubo nang handaki matang asi boarding da leike haibra natraga kamai toksa haibano baba ki wahang asida isu asumna khummi baba aidi boarding da leibasi kaya thoidongna bu pamdreda maramdi mi tilaga leirik pabasi kokte su kaya sangwa haiba yadi boarding da leiba haibasi isa gi yuma matongana saraga leiba gumbani maram asina imanabi mayam pullabanina yamna langlani leirik pabada su aikhoi pulap pabanina yamna pharak takadaba male aduna isu yum asida leiraga yamna kanna hotnaraki aigi pakhum ase taraba matungda babana mo asumna khummi
ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯑꯣꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯃꯔꯝꯗꯤ ꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯪꯁꯨ ꯂꯥꯏꯊꯣꯛꯀꯅꯨ ꯋꯥꯈꯜꯗꯣ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯁꯤꯒ ꯕꯣꯔꯗꯤꯡꯗ ꯂꯩꯔꯒ ꯑꯦꯛꯖꯥꯝ ꯊꯥꯕ ꯍꯥꯏꯕꯁꯤꯒ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯣꯖꯥꯁꯤꯡꯒ ꯇꯣꯠꯅ ꯇꯤꯟꯅꯔꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯑꯣꯖꯥꯁꯤꯡꯒꯁꯨ ꯑꯃꯠꯇ ꯇꯥꯟꯅꯔꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯕꯣꯔꯗꯤꯡꯗ ꯇꯧꯔꯤꯕ ꯇ꯭ꯌꯨꯁꯟꯁꯤꯡ ꯑꯗꯣ ꯃꯗꯨꯗ ꯅꯪ ꯌꯥꯎꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯈꯪꯗꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯪꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯅ ꯐꯒꯗꯕ ꯇꯧꯔꯣ ꯑꯗꯨꯕꯨ ꯑꯦꯛꯖꯥꯝꯗꯤ ꯃꯥꯔꯛ ꯋꯥꯡꯗꯕ ꯌꯥꯔꯣꯏꯀꯣ ꯕꯥꯕꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯥꯒꯤ ꯐꯤ ꯁꯦꯡꯈ꯭ꯔꯕ ꯃꯇꯨꯡ ꯄ꯭ꯔꯤ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝꯁꯨ ꯇꯧꯔꯤ ꯄ꯭ꯔꯤ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝꯁꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯦꯛꯖꯥꯝꯁꯨ ꯍꯥꯏꯗꯣꯛꯂꯛꯈꯤ ꯑꯩꯁꯨ ꯏꯁꯥꯅ ꯈꯔ ꯍꯣꯠꯅꯖꯈꯤꯕꯒ ꯑꯩꯍꯥꯛꯁꯤ ꯔꯦꯡ 1 2 3 ꯇꯥꯕꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯔꯦꯡ 5 ꯇꯥꯗꯨꯅ ꯑꯩꯁꯨ ꯂꯥꯛꯈꯤ ꯃꯁꯤꯗ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯨ ꯑꯣꯖꯥꯅ ꯇꯥꯛꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯥꯛꯇꯣꯛꯂꯒ ꯂꯣꯏꯅ ꯄꯥꯕ ꯍꯧꯔꯛꯂꯦ ꯈꯪꯗꯕ ꯀꯌꯥ ꯂꯩꯔꯁꯨ ꯑꯣꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯃꯁꯨꯡ ꯕꯣꯔꯗꯤꯡꯗ ꯆꯠꯂꯒ ꯌꯥꯝꯅ ꯍꯪꯂꯝꯃꯤ ꯑꯁꯨꯝꯅ ꯑꯩꯁꯨ 12ꯀꯤ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯕꯁꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒ ꯊꯪꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯏꯅꯝꯃ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯇꯨꯅ ꯃꯃꯥꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯄꯥꯔꯤꯉꯩ ꯃꯇꯝꯅꯤ ꯏꯅꯝꯃꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤ ꯆꯠꯄ ꯍꯩꯔꯛꯄ ꯃꯇꯝꯅꯤꯅ ꯏꯅꯝꯃꯅ ꯑꯗꯨꯝ ꯐꯖꯜꯂꯒ ꯊꯝꯕꯁꯤ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯊꯥꯗꯣꯛꯂꯒ ꯊꯅꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯅꯝꯃꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯁꯤ ꯀꯣꯏꯀꯧ ꯀꯧꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯏꯅꯝꯃꯗꯨꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯂꯥꯛꯇꯕ ꯃꯇꯧ ꯑꯗꯨꯗ ꯑꯣꯟꯊꯣꯛꯅ ꯄꯥꯈꯠꯇꯨꯅ ꯑꯉꯥꯡ ꯑꯁꯤ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯈꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯀꯨꯞꯊꯅ ꯊꯤꯈꯤ ꯑꯗꯨꯝꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯑꯉꯥꯡ ꯑꯁꯤꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯁꯤꯅ ꯐꯪꯗꯕ ꯃꯇꯧ ꯑꯁꯤꯗ ꯏꯅꯝꯃ ꯑꯁꯤ ꯃꯊꯋꯥꯏ ꯌꯥꯝꯅ ꯋꯥꯈꯤ ꯑꯁꯨꯝꯅ ꯊꯤꯕ ꯐꯪꯂꯛꯇꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯅꯁꯨ ꯄꯨꯈ꯭ꯔꯤꯗ ꯀꯔꯤꯗ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯄꯨꯄꯨꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯣꯟꯊꯣꯛꯅ ꯄꯥꯈꯠꯈꯤ ꯑꯁꯨꯝꯅ ꯃꯌꯥꯝꯁꯨ ꯊꯤꯕ ꯐꯪꯗꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯊꯪꯅꯔꯤꯕ ꯏꯈꯨꯔꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯃꯅꯨꯡꯗ ꯀꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯀꯥ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤ ꯊꯤꯕ ꯍꯧꯔꯛꯂꯦ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯌꯥꯝꯅ ꯄꯪꯆꯥꯎ ꯆꯥꯎꯕ ꯄꯨꯈ꯭ꯔꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤ ꯀꯀꯥꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯀꯀꯥꯅꯁꯨ ꯑꯃꯨꯛꯀꯁꯨ ꯂꯨꯞꯊꯔꯒ ꯌꯦꯡꯉꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯨꯕꯁꯨ ꯅꯠꯇꯦ ꯆꯥꯎꯔꯥꯛꯄ ꯐꯤꯠ 3 ꯆꯥꯡꯗꯤ ꯂꯨꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯀꯀꯥꯗꯨꯅ ꯊꯤꯔꯤꯉꯩ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯊꯣꯛꯄ ꯑꯃꯁꯨ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯊꯤꯃꯤꯟꯅꯈꯤ ꯑꯗꯨꯝꯅ ꯃꯕꯥꯅꯤꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯑꯁꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯁꯤ ꯀꯣꯜꯂꯒ ꯄꯨꯈꯠꯂꯛꯈꯤ ꯑꯗꯨꯝꯅ ꯑꯉꯥꯡ ꯑꯁꯤ ꯍꯦꯛ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯗꯨꯗꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟꯅ ꯄꯨꯛꯅꯤꯡ ꯍꯦꯛꯇ ꯅꯤꯟꯈꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯄꯥꯏꯕ ꯃꯇꯝꯗ ꯁꯤꯠ ꯅꯥꯜꯂꯤ ꯑꯗꯨꯒ ꯑꯃꯅ ꯃꯆꯤꯟ ꯃꯌꯥꯗꯨꯁꯨ ꯃꯨꯁꯤꯟ ꯍꯦꯛꯇ ꯃꯨꯏ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯁꯤ ꯁꯤꯔꯕꯅꯤna ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯅꯔꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯁꯤ ꯃꯩꯁꯨ ꯆꯪꯗ꯭ꯔꯤꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝꯅ ꯂꯩꯕ ꯃꯗꯨꯒꯤ ꯃꯇꯥꯏꯗ ꯐꯨꯝꯂꯁꯤ ꯍꯥꯏꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯁꯤ ꯐꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯅ ꯀꯞꯆꯈꯤ ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯧꯕ ꯑꯗꯨꯒ ꯃꯁꯛꯁꯨꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯈꯤ ꯑꯉꯥꯡ ꯑꯁꯤꯅ ꯐꯨꯝꯕ ꯄꯨꯊꯣꯛꯂꯝꯗꯥꯏ ꯃꯇꯝꯗ ꯃꯕꯣꯛ ꯑꯗꯨꯅ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯍꯜꯂꯛꯈꯣ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯄꯥꯛꯇ ꯃꯕꯣꯛ ꯑꯗꯨꯅ ꯍꯥꯃꯨꯛ ꯇꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯁꯤꯁꯨ ꯐꯨꯝꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯔꯝꯃꯤ ꯑꯗꯨꯒ ꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯀꯤꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯛ ꯇꯥꯒꯗꯧꯔꯤꯕꯁꯤ ꯑꯩꯅꯤ ꯃꯔꯝꯗꯤ ꯑꯦꯛꯖꯥꯝ ꯃꯌꯥꯅꯒ ꯑꯣꯏꯕꯒ ꯑꯩꯁꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯊꯦꯡꯅ ꯄꯥꯕ ꯃꯔꯝꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯇꯧꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯃꯥꯡ ꯊꯛꯇꯒꯤꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯁꯤ ꯀꯌꯥ ꯀꯟꯅ ꯊꯥꯖꯕꯗꯤ ꯅꯠꯇꯕꯅꯤꯅ ꯀꯌꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯀꯤꯕꯗꯤ ꯐꯥꯎꯔꯨꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯥꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯖꯔꯕꯁꯨ ꯁꯤꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯩ ꯏꯁꯥꯗ ꯂꯥꯏꯔꯤꯛ ꯄꯥꯕꯒ ꯑꯃꯠꯇ ꯆꯪꯗꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯔꯝꯅ ꯑꯉꯥꯡ ꯑꯁꯤꯁꯨ ꯑꯩꯅ ꯂꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯧꯖꯕ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯍꯞꯇꯥꯃꯨꯛꯀꯤ ꯆꯪꯗꯦ ꯑꯩꯁꯨ ꯋꯥꯈꯜꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ
angang asidi sikhrabani mahak sikhrabani na mahaki wakhalda adum khallaga aina tagodoriba thabaksing asi loina pheloibadi yaroi hairaga isu wakhalda sab yungna khallaga leirgasi makha tana pathaba howi asumna isu leirgasi thingna parakpa maramna pung asi pung baro tarakadori aisu leirgasi paba loisalage haiduna khallingai matam asida aikogi pukri thang sarukta kana kumba misak amana song thabagi makholama taba horaklami aisu makhola se taba matamda leirik paba dusu sablep lammi aduga makhola duna tarakliba maike adum daisu nakong ase thangkalaga tarami adubo tarakliba maike adudi aikoi pukri na thangba sarukta adum dagini pukri asida tarakliba makhola si muyo amana pukri asida hanjan ising da selaga song thabagi khunjal ama khangni aisu makhola se taroba matamda isa sikari noma idok dawrakli hanadagisu laigitingi maramda kaya thajataba misa ma oirabasu handaki matang asida aikhoigi pukri thangba sarok asi aidi yamna hainataba mawong amada yengbasu ngamlamdi nungthilgi matamda phau aikhoigi pukri asi changba phau aidi yamna talabmi asumna makhola se asum tarak panaisu makhatan adamak tarami adubo makhola sidi lepa kobo leiti matawa sum tawdana makhola si lepa kobo leitaba sidaidi aigi sada akibana pik thankri adubo aidi leirak param libado khudakta losilaba matung daisu phamungda prap ka khatli adubo makhola dudi makhatan adamak taaduna lehoribani aidi sasi karinum itok tawkhri mama dakto ke khalabasu mama di amna ningai dana tumthakiba matam oibanina aisu hokdoktre asumna isu makhata na tumtharage haiduna tawringi matamda ngasai khai tawramba mataw adudagi hena amuki hena pukri asida yamna langba khotpagi makhol ase asuki mati yamna langna taba horaklami aisu mataw sing asida kibe mankibana nakong ase mensilaga phana kuna leirami adumna ngihaktangi matungda taramliba khonjel pumna maksing ado loina lepkhre makhola do hek lepkhiba matungda isu wakhala se khara nena tajarami adubo phana kuinadi tumthabadi yaramdi tumthaba yada isu masa mathanta adum tumthakre mathangi numit asida ngarang thokriba pumna maksing ado imada loina tammi ima aina ngarang leirik paringe matamda aikoigi pukri thangba saruk asi karinum itok tawi nangki ka manadaba mawongda angang asi hek sikibaga aikoigi pukri asi ngarangdi karinoma mi amana selaga pukri asida hanjin chongthabagi khunjal ama aina taba horaklami bung adusu aina yengluba matamda baro tagadaba matam khachikta ngairaklabani aiki wafam asida mamanasu kiba phanabane hatuna kari no wafam kaya mathamlakhi ibema nahana leirik papa matamda matamado thingna pagano angang asi hek leitaba matamda aisu wakhalasi karino mitau tawi pukri asi aisu yengba matamda karino amadi adumak tawribani khangdre ibema angang asigi thawai mirel asi pukri manung asida lehorabra khangdre asumna numit asi su hokre mathangi numit asida aisu ngasidi ngantana tumlaga hairaga leirik pabasi ngantana lusilaga phamungda sangki adumna aina tumthaki haiduna tawringe matam ado pung ado 12 tagadore matam asi aina nahankai paba matam adudagi horaga ngasigi matam asidi hanadagi khara ngallaga tumtharabani adubo matam asisu nahankai ngantana tumkitaba maramna ngasi asisu tumthaba yaramdi maram asina isi phagi baro tarakadaroba adugi matam phauba tumthaba sukya hekte yaramdi adumna yada leiringai tanja asida kadomdagino khanghokde angang ambagi kapagi khunjal amaga loinana khungji makhola masu yamna khan sapagi makhola ma taba horaklami aisu makhola si taraba matungda yamna akiba habado isada phauki matawasida isu phana kuina isasi tumthaba yaramdi kibanasu isasi karinum itok tokre kina isu mamagi manak tamna sakki adamna mamagi manak hek sapa matamda mamada su aina hoktoklaga tariba makholpum namak singasi mama su tabra haituna isu hanglami mama su aina tarakluba makholasi mama su tai haituna mama na ingonda sum nakhi ibema makholasidi nahangkhagi ima manadena yare ngasidi nangi kada tumlano ngasidi ima kaplap taminarasi masi haraklaba matungda numit asidi mama kai kaplap taminakhi adubo numit asi asuki matik yamna kiba numit ama oikhi masiki matung tarakpa thokdo kaya singda ahing khudingi
ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯅꯕ ꯃꯇꯧ ꯑꯃ ꯑꯣꯏꯔꯛꯈꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨꯡ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯣꯡꯖꯤ ꯁꯤꯕ ꯑꯉꯥꯡ ꯑꯃꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯁꯥꯟꯅꯕꯒꯤ ꯃꯇꯧ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯇꯠꯇꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯃꯥ ꯏꯕꯥꯅꯤꯗꯒꯤ ꯕꯥꯕꯥꯒ ꯄꯨꯄꯨꯒ ꯑꯩꯒꯤ ꯏꯈꯥ ꯇꯥꯕ ꯏꯄꯥꯅꯨꯄꯥ ꯑꯁꯤꯁꯨ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯜ ꯇꯥꯔꯛꯄ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯥꯕ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯏꯅꯝꯃꯗꯁꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯀꯔꯤꯅꯣ ꯌꯦꯡꯍꯜꯂꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯇꯝꯅꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯥꯎ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯐꯪꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯌꯦꯡꯈꯤꯕ ꯃꯔꯝꯅ ꯑꯉꯥꯡ ꯀꯞꯂꯝꯕ ꯈꯣꯡꯖꯤ ꯃꯈꯣꯜ ꯇꯥꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯁꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯃꯇꯝꯗ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯅꯝꯃ ꯑꯁꯤꯁꯨ ꯃꯤꯔꯣꯜꯂꯛꯂꯦ ꯑꯗꯨꯝꯅ ꯏꯅꯝꯃ ꯑꯁꯤꯅ ꯃꯤꯔꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥ 10ꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯑꯃꯅ ꯏꯅꯝꯃ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯃꯅꯦꯝꯕꯣꯛꯅ ꯑꯍꯥꯟꯕꯗ ꯁꯤꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯌꯦꯠꯊꯪꯕ ꯈꯣꯡꯗ ꯍꯥꯃꯨꯛ ꯇꯩꯈꯤꯕ ꯃꯔꯝꯅ ꯍꯧꯖꯤꯛ ꯄꯣꯛꯂꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯄꯥꯛ ꯌꯦꯠꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯍꯥꯃꯨꯛꯅ ꯆꯤꯡꯈꯤꯕꯒꯤ ꯃꯔꯝ ꯃꯄꯥ ꯆꯞ ꯆꯥꯅ ꯁꯥ ꯊꯨꯡꯂꯒ ꯄꯣꯛꯂꯛꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯈꯤ ꯉꯛꯄ ꯑꯃꯒ ꯍꯔꯥꯎꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯝꯅ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯁꯤꯁꯨ ꯁ꯭ꯋꯁꯇꯤ ꯌꯥꯝꯅ ꯆꯥꯎꯅ ꯁꯣꯟꯈꯤ ꯑꯗꯨꯒ ꯑꯃꯅ ꯍꯥꯟꯅ ꯂꯩꯈꯤꯗꯕ ꯑꯉꯥꯡ ꯑꯗꯨꯒ ꯍꯟꯗꯛ ꯅꯧꯅ ꯄꯣꯛꯂꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒ ꯃꯁꯛꯁꯨ ꯌꯥꯝꯅ ꯃꯥꯟꯅꯩ ꯍꯥꯟꯅ ꯂꯨꯅ ꯇꯧꯈ꯭ꯔꯤꯕ ꯃꯇꯧ ꯑꯗꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯑꯉꯥꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯅ ꯇꯧꯈꯤ ꯍꯟꯗꯛ ꯅꯧꯅ ꯄꯣꯛꯂꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯥꯎꯄꯨꯔꯤꯉꯩ ꯃꯇꯝꯗ ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯊꯥꯈꯤꯗꯨꯅ ꯃꯥꯔꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯁ ꯇꯧꯗꯨꯅ ꯀ꯭ꯂꯥꯁ 12 ꯑꯁꯤ ꯄꯥꯁ ꯇꯧꯈꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ